Ngarang dar phong ki ba kang lepa ki mera gi pau se de gi maru oiba pau khara khangal seraga miyam do khudo tamjige tha taro ki napsa ki seng phangan draba khoisang naraba khetrigau ken de gi miyam na seng da rasinti ta wayaning de CAFMPD minister pham tha do haiduna khetrigau ken de gi miyam na DC office ta thomjeng krai Imphal East district ki manung chana khetrigau ken de gi oina National Food Security Act NFSA gi makhada kendra asigi beneficiary singda Famom Topa Taruki Sing Fangandabadagi Kosang Naraba Kendra Sigi, Nupanupi Mayam na Kendra Sigi Emere Sig Nuru Hasan Galonyana, Imphal East DC office at Tomjing Cray, Ketriga Kendiki Masing Yam Laban Nupanupi Mayam na, Ngasi Emele Gimayom da Pulaba Matunda, protest lily against the non-distribution and non-receive of NFSA rights to the beneficiary of Ketriga Esihan Taba Banner Paduna, DC office power Kona Lily Amalaki. Lili adude saru yari ba miyam na siyang da rasin titaw ba yaning day. CAFMPD Minister Pham Thado, tha taru ki siyang lot pa yaroy, sa khaw da rasin titaw ba yaro haba kholaw sing law ba da natana, hari ba pham machi thaba plate ka sing pa dina lili laki. Masing yam laba ketrigaw ken drigi miyam asin na nga sinungtil, Imphal East District ki DC office da kholaw law dina thomjilaki. Majude Imphal East District Police ki SP yaw na personal kaya lakto na, irang adu laksin na baho na ki. Loyina mapam aduda ngak sembagi thabak tawriba police sing na DC office ke gate launchina sangan kidei masing yam laba nupa nupi miyam aduna DC ki gate adu namkha dina DC office ke complex manungda changlak laga phamjinduna laike tungda ketrigaw kendra gi miyam adu bu luchinglak liba kendra adu ge MLA Sing Nuru Hasana DC office manungda DC ga unanaba ngahak leraba matungda DC ga haktengna unaduna MLA ga wari sanaki wari sanaba aduda MLA gi maikai degi phongdokhibade Ketrigaw Kendra ki manungda laiba NFSA gi car holder haibadi beneficiary singi phamphom thokpa cheng tha taruk sumna phangandaba haibasi yamna lali mataw karamna phangandribano haibado mari leinaba CAFMPD gi minister na mek sengna miyamda khangangadabani numi mari mangani gi mamangda su DC gi maphamda NFSA gi cheng tha taruk phangandabadigi maram khanganaba haiba laikhrabani maram aduna July 18 dagi phamba hawgadariba SME session asigi mamangda mai leinaba CAFMPD minister na aseng mamaram punamak khanganduna miyamgi phampham topa seng phangangadabani madu ngamdrabadi minister phamdagi resign tawgadabani hana phongdoki MLA na makhata na phongdokibada handak tengkhang anirakta ising ichaw thokuna miyam awaba nanglaba loinuna akanba nonglai nungsika loinuna len taduna yomkai kaya mangta anduna awaba nanglaba matamasida Ketrigaw kendigi miyamgi phampham thokpa constitutional right adu phangandriba karigino mashi yamna lali maduna kendra asigi miyamda NFSA gi phamam thopa seng tha taruki phangangadabani haiki security thambiduna ngak sambagi thaba pakhapidabadigi sabuko khunawgi akoibada lariba lawfam tangkhai ama lawpamba ngamdrei Kuki militant singna yamna tonya namai amade bong kapchanuna landarafam oiriba Imphal East District ke lamlai kendra gi yangang popi police station manung sana lariba Sabuko Kunaw Sabukok, Sana Sabi Amadi Tanapo Pinaching Madariba, Lafam Sing Security Force na ningtina ngak se mangamdabadagi, Lami Sing na masama-sagi lafam kaya law pambangam drehade, Pau siya sina matagtapan kriba kunzasing dagi pangma paugi matung inade, Sabuko Kunaw Sabukok, Sana Sabi Amadi Tanapo Pihariba Maite Kulsing Asiga, Singyaga Tangnabadalariba Lafam Sing de, Lami Sing na law pambangam dre, Masigi Achauba Maramde Kuki militant sing na dobina tawduna lairiba, Jingi saruk sing adudagi labok to nangmayna kaptara kadra haina kibadagi singyaga thangnaba labok sing da kumduna law ubang ngamdabani haire kunja sing na makhata na phongdoraw pagi matung inade Manipur lenga ki mafamda amadi kendra MLA na jingbagi mafamda mangjong na security thambiduna ngak semagi thabak chathabiu law ningthina pamba ngamhanbina ba hanna haijaba laikrai adubu Manipur lenga ki maikaidagi security thamduna ngak semagi thabak Pakai pidabadagi, singyaga naknaba lawfam singna changduna khunja singna law pamba ngamdabani haire. Haujiki mathakta pankriba khol singa sigi khunja singi, masa-masagi lawfamgi sarauta tangkai ama haibade, singyaga thangnaba lawfam singdi law pamba ngamdre. Aduga singyadagi kha lapthoktuna laiba lawfam singdi, ayambana law panduna hauji habengmagi thabak amade, law lingbagi thabak chathari haire. Prime Minister Narendra Modi ga Chief Minister CM Biren ga minikunga mga wari sana kray. Manipur da tholiba irang asigi matangda Manipur ge Chief Minister amadi Prime Minister Narendra Modi ga ngarang unaduna kumna khanainena khre haire News Channel NDTV gi pawgi matung ina nga numidang pung 13 ga min 10 tabada atemma matamgi oina minikum mga rom saang na Union Home Minister Amisa
Union Defense Minister Rajnath Yauna Prime Minister Narendra Modi amadi Manipurgi Chief Minister CM Biren ga unaduna Manipurgi irang asigi warosim puraknabagi matangda kupna khananenaki hairi khananenaba aduda center gi natrage state Manipurgi official amata yaukhidi hairi KSO amadi kotuna mangmilan kip game botek te kadena thadokpiraknaba apil tarokli KSO na Central Force ta mangmilan kip game tek te kadena thadoraknaba taksilakli ngasi KSO na thadorakpa chiro amagi matung ina Churachandpur district ke toibung laiba kip game Bengal dagi mangmilan kip game apokpa Kampau kip game kauba wakhal joiraba Miyoi ama July 19 ki numidangda Churachandpur amadi Bishnupur district ke lonabada laiba buffer zone launching khiduna Mathangi numid July 19 ki ayukta laboktagi miyamna fakhena chiro aduda phongdrakli miyamna pharaba miyoi adu Naransanada laiba IRB da sinaki madugi matungda IRB na tampaki lalhauruf amada sinakhiba si matau karamna karigi sinakibano haina KSO na hanglakli thawdua sida Central Security Force na KSO da mangmilam puraknaba thajaba piramki adubu pung kumari haukraba phawbada miyoi adu lalhauruf adugi makhuta leire hana chiro asida palli lengak ka khuyak pinakraba tampaki lalhauba lupsing asida Central Force na miyoi ama lauthorakpada tinthariba karigino haina hanglakli Masigi marumda achaba political motive asi karino hairi mamang se ida maitei ani buffer zone lanchilaktuna fakhi adubu Kuki volunteers singna makhoiba tekta kadana thadokhi manglilan wakhal soibada natana taba ngamdaba miyoi haina KSO ge chiro asida pali nakal amarumda kotuna su mangmilan kip genge matangda ngasi chiro ama thadораktuna mahapu tekta kadana thadokpirakna bawfam kaya phongdorakli ngasi thadorak leba chiro aduna hairibadi mangmilan kip ge asi manata thiba wakhal churaba miyoi amani July 19 ki ayukta maitena faraba matung IRB da sinaki aduga maitege lal haurf amada sinaki haina chiro asida phongdorakli kotogi chiro asina hairibadi mangmila hauji maite lal haurf amagi manakta leiri hai phurup ani gi yengduna khulai faidaba micham amadi nupi angangda makhal amatagi aso apan pibigano minungsigi yengduna mahapu tekta kadana thadokpiraknaba kotogi chiro asina apetarakli School boarding ni laiba class 10 tamliba mahiroi nupa macha taraga taruk chinthokibadagi rescue tawba ngamkhre Thaba police station gi manung chana Thaba haukha da laiba Peace and Freedom Academy gi school boarding da laiduna mai tamagi thabak chathariba class 10 tamliba mahiroi nupa macha taraga taruk ngarang nongalakpada boarding da lairamdri haire mahiroi nupa macha taraga taruk asi makhogi laifam oiriba boarding da lairamdaba adudagi school authority gi maikhaidagi manakna pampham singda thiba homagi thabak chathabada phangba ngamkhidi hairi madudagi school asigi principal Jetin Salamna Thawa police station gi officer in charge ta angang singasi thibinaba missing report amanga si fishing kore hairi police ta fishing gi ba missing report aduda haujik fawada thiba khangde leiba class 10 tamliba mahiroi nupa macha taraga taru adugi maming matha laifam roll number na chingba mayek singni iduna khangan ki hairi amaramda missing report asi phangbadagi Thawa police ki kanguna ngasi paksana thiba homagi thabak chathaba matamda mahiroi nupa macha taraga taru Thaba district ki manung channa Lisamlok village se lembadagi phangba ngamkhre mahiroi nupa macha taraga taru asi police station na puraklaba matungda imung manugi meyo singda khusin na khre hana Peace and Freedom Academy Thabal haukha gi superintendent na oina thaupuriba NG Koni Moyo na khuyek piduna thadorapa chero amana khangalakli mahiroi taraga taru asi phangnaba thiba homagi thabak chathabada Arambai Tingo Unit 1 Thawbal Nungangkhong amadi Lisang Block Village Chief na achawa thaudang lawbi khibagi damakta su school asigi hostel gi superintendent gi maikhaidagi thagaba phongdorakli makha tarakpoina kangla pau digi maru oiba pau khara khangachiraga miyamda khudo tamjige Kuki militant ama nongmai sengbada Sire Kuki militant ama masada issue tawba nongmai sengbada mahakna sengliba nongmai adudagi khangauduna kapthorakpadagi khudakta laikkanaba ngamdana Sire laikhidraba Kuki militant adugi maming Thangjangam chai kunga mathoi kawi hairi laikhidraba militant asi ahum suba besni mahangasi makhoina lairiba kem aduda laikhidabani haina thajaba yaba pau aman hairi